Assembly constituency dagi mihuloina karaklaba nongthomam birena BJP dagi karakpa Manipur ya hanba chief minister oina hayeng wasap lawragani. Manipur da government semnaba BJP da saugatpa vote karaklaba mihut kuntra hena leire haina governor Dr. Manipur phongokre. BJP की मकोक थोंग लुचिंबा मनोहर पारिकर नसे गोवा के चीफ मिनिस्टर ओइना वासक लौखरे अमसुंग साना खोनबा मदि थाबल चोंबगी कुमहैना नुमित मंगानी चथगदौरिबा यावसम कुमहैगी मरोइबा सक्तम ओइरी Mayam Bukurum Zari Dom Yang Biriba se Impact News ne Bidyani Tinguzamna Pungja se Fabugi Moroiba Pau Singh Miam the Pizari. BJP Manipur Pradesh ki legislature wingi nauna leader Khankraba Hengang Assembly constituency ki mihut oina bhot karaklaba Nongthongbam Biren Hayeng Nungthil Manipur ki anoba chief minister oina Raj Bhavanda wasak lauragani haina BJP Manipur ki in charge oina Thaupuriba Prahlad Singh Patel na phongdokre. Hayeng wasak laugadoriba sida BJP ke National President Amit Shah yauna Assam, Arunachal Pradesh amasung Sikkim ke Chief Minister Singh Saruk Yaragadauri. Chief Minister wasak laubaga loinana BJP amadi atopa party ke MLA kharasu anoba minister oina wasak lauraba yai haina Prahlad Singh Patel na Impact News ka khanana unabada phongdorakhi. BJP की भोट कारकलबा मिहुत सिंह अमदी BJP का पुन्ना गवर्नमेंट सेंबदा याउमिनगदौरिबा अतोबा पार्टी सिंगे मिहुत सिंह पुन्ना तरामना ओकपगी थौरम अमा हायेंग निताय पचुथेक्ता लेबा BJP मणिपुर प्रदेश की ऑफिस पांगथोकदौरी तरामना ओकपगी थौरम पाकथोकनबा ngasiदगी सेम साबल हौख्रे लोइनना थौरम अदुदा BJP नेशनल प्रेसिडेंट असम अरुणाचल प्रदेश अमदी सिक्किम की चीफ मिनिस्टर सिंह याउना BJP मणिपुर प्रदेश की मसक नायबा लुचिंग सिंह सरुक यागदौरी कल शपथ होगी। शपथ के बाद जो अधिकार हमारा है भारतीय जनता पार्टी का, शपथ के बाद में माननीय राष्ट्रीय अध्यक्ष अमित शाह जी जो कल शपथ में शामिल होने वाले हैं, असम, अरुणाचल और सिक्किम के मुख्यमंत्री तीनों के आने की संभावना है। तो शपथ के बाद हमारे जो मुख्यमंत्री हैं वो पार्टी ऑफिस आएंगे माननीय राष्ट्रीय अध्यक्ष जी को लेकर, पर यहाँ पर हमारे कार्यकर्ताओं के बीच में उन सबका अभिनंदन होगा। वो जहाँ हम खड़े हैं यही हमारा वेन्यू होगा, ये हमारा पब्लिक कार्यक्रम जो होगा वो यहाँ पर होगा। ये जब गवर्नर के यहाँ शपथ ले लेंगे तो आप सबको पता चल जाएगा, बल्कि आप ही हम लोगों को बताने वाले हैं कौन कौन से लोग शपथ ले रहे हैं। नहीं, स्वाभाविक है कि मिनिस्ट्री लेगी, मिनिस्ट्री शपथ। मणिपुर की गवर्नर डॉक्टर नजमा ए हेप्टुलाना मणिपुर की अनौब गवर्नमेंट हयेंग नुंगथिल पुंग अमा ताबा तमदा सेमलगनी हाइना फोंगदोखरे। राज भवनदा नुमिदांग पुंग तरुक खरा हेलकपा मतमदा पाउमीसिंग उनबदा वाफम असे गवर्नर न फोंगदोखिबनी। अनौब गवर्नमेंट असिगिदमक सीएम याउना मिनिस्टर अमदी एमएलए ओइरगदबसिंग हयेंग वासक लौरगनी। पाउमीसिंग न हंगबा वाहंगी पाउखुमोइना गवर्नरना BJP असी गवर्नमेंट अमा सेमबगी मिहुत मसिंग अदु सुरे मसिंग कुंत्रा हेना लैरे अथुबा मतमदा गवर्नमेंट अमा लैबा हाइबसी ख्वाइदगी फबनी अदुना गवर्नमेंट अमा लैरबदी अफबा ओपोजिशन अमा लैबा मथौ ताई हाइखी। BJP led group is invited to form the government. Tomorrow, I've been asked, tomorrow at 1 o'clock. You see the responsibility of the governor vested by the Constitution of India is to weigh and measure the stability of the state. I know Congress has got is the single largest party, but it is not incumbent on the governor necessarily. And yesterday's statement, the ruling of the Supreme Court also says the responsibility of the governor is to see who has got majority. जिरेबाम असेंबली कॉन्स्टिट्यूएंसी की मिहुर ओइना भोट कारकलबा इंडिपेंडेंट मेरेप असबुद्दीन मणिपुर की अनौब गवर्नमेंट सेंबदा यावहनबा यारोय हाइनो डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर देसामना चेक्सन वा थमख्रे। पॉलिटिकल पार्टी अमतना असबुद्दीन बु गवर्नमेंट सेंबदा यावहलबदी महैरोइलुप असना पार्टी दुबु सोशल बॉयकॉट थमगनी हाइना खंगलकली। सगोलबन मोइरांग लेरते लेबा देसाम की ऑफिसता ngasi पाउमी सिंग उनबामदा महैरोइलुबसी की जनरल सेक्रेटरी नामैराकपम एडिसन मैतैना हाई जिरेबाम की मिहुत ओइरिबा असबुद्दीन लमदमसी की येलहुमी नत्ते
Asigumba miyoy amabu political parties singna government semnaba munabagi thawong ama chathariba silaibak thibani. Mahapu political party matana government sembada yawhaloidabani. Karigumba government sembada asabudin bu yawhalabadi political party adubu desamna social boycott tawgani haina namairakpam Edison fongdokhe. Nakalamaromda Sugnu yauna Imphal Mayolda leiriba Assembly Constituency kharada lamdamasigi yelhomi nattaba miyoina miyamgi mihut oiba yabagi fibam ama laklibasida leibak miyamna mikup nahum singna leiba matam oire hainasu desamna thamlakli. Political parties in a mitoki makong kolaga langak chupli painana hona base Manipuri puarida masi khwadi na labak thiba khwadi pang da mishing tana tawgadaba adugumba thabak ni haidana we desamgi maikegi we thamjari Manipuri assembly da pass to kiba bill ahum dugi matang na chap chaba tangdang bama khangdri fawa hariba jiribam de karakliba asabudin hariba independent MLA se desam amadi masi miyamna social boycott tawbagi masi ko fireps logani aduga hariba MLA si phana na honariba political party sing nasu hariba miyo stage da mapung oiba responsibility sinaraga hariba mitop sigi mateng loinana Manipur ka government sem taragadi mitop sibu konsalliba natraga loksalliba aduga mo political party dusu lebak miyamgi mayokta leiba political party ni haidana desam logjagani amadi lebak miyam hariba political party si boycott tawbagi फिरेप से होय लौरकनी लेरिबा पॉलिटिकल पार्टी सिंग स्टेज दा तौजनिंगिबा अपील दे ngaya ngaya की पॉलिटिकल गेन फंगननबा समाना मिटोप मयाम अमा पुसल्लागा सिगुम्बा वोटर लिस्ट हापसन मना चिंगबगी थौंग से पॉलिटिकल पार्टी सिंग नत्रगना मसे पॉलिटिकल लीडर सिंग मसे सुंगतौ तौरोइदबा थबक नेदना पॉलिटिक्स तौ मतमदा लैबा की खुनाई की इंटरेस्ट दा यामना आसाना मियेंग अमगो लेना पॉलिटिक्स तौबियो Mangal Rural gi ahan bahaf marathon race ngasi pangthokre. Fight for a common cause haiba thim da pangthoki bahaf marathon ase sekmai kaujeng laima ground gi lamtharaga khonghampat Madri Laikai playground da lamthungpham oikhi half marathon race aduga mari leinana Mangal Rural gi proprietor Surjit Ningthaujam phongdoki bada khunai asigi miyamna mai amadi thakna na bai sing arang kaina phangdabagi awaba kaya mayoknari mayoknariba awaba sing asidagi ngak thoknaba lamdam asida punna khundaminariba kanglup singna amatto ina lepminarasi haibagi paujel pinaba ngasigi marathon si pangtokpani haiki mahangna makha taraduna mafam kharakhak mai ising changnaina phangbana lamdam ama chawkhatle haibe yaroi Sterasibu mapung fana chawkhat hange hairabadi khungang sing yauna manung hanjinna leiri mamfam singdasu mai amadi aruba ising phanghanba tangai fade haiki ngasigi half marathon aduda makong mathang takraba singda mana mathum yen thokpagi thoram amasu khongampat Madri Laikai playground pangthoki Banbai ai chawkhat palamdam ama oirakna bagi damak Mangal Rural na English singani taramathoi dagi tawkhiba singthaningai oiba thabak singi manungda khungangi yumthong lising taret lomda solar lighting system yen thokhiba masung ngami singda solar lighting system yawa fishing boat sing yen thokhiba laikhrabani Manipur da mai phangdabagi awaba adi thakpa ising ningthina phangdabagi awaba adi internet facilities yam limited oibagi awaba haiba awaba singse Manipur da khudami da ba jati community khudimakta naba leina amane tawdabu aikoigi leina ba community singsina magi jati gi community gi yamna pikpa specific oiba wakhal singda sum concentrate tawba hena thawai yausin giduna aikoina ngati phangdeba basic infrastructure thakna ba ising adi mai nganan bagi damakta akoina punna lanthi minadre hairiba specific oiba akoi community gi wakhalon da hena lupsan giduna aikoina phangam thokpa basic infrastructure singse kanana su taludre Robert Naurem Studio and Academy na sinduna tha sigi tara tarukta pangthokadoriba Miss Manipur Queen 2017 gi sem sabagi thabak ayamba loikre competition asida punna contestant kunna saruk yaduna pangthokadori competition asigi mangoina nangasi North AOC da leba Hotel Classic ta India gi saknairba choreographer Atlas Sajdev na contesting sink asibu training pikhi Miss Manipur Queen 2017 ase sellangbagi achoba thodang lawriba saknairba designer Robert Naurem na competition ase Manipur gi puwari da mayek lana lehau gadawriba event ma soidana oigani competition asidagi top contestant ahum khanduna India gi lemjeningai oiraba beauty contest Femina Miss India event ta saruk yahan gadawri loinana lamdam asibu hena fazaba mawongda masak takpa ngamhalagani haina Robert Naurem na thazaba pikhi event sidi akoina state ki talent ama sidagi select tawraga khoi national level platform da
India ki oina di quite a chawba pageant hai tare ko beauty di quite a pageant quite a chawba contest se femina Miss India haina khangnai aduga sigi pageant sigi associate tawraga akhoi gi state level de gi akhoi gi Manipuri gi angangam khakna talent khakna khoina national level da akhoi gi represent tawraga state sibu represent tawraga akhoi gi phajaba akhoi gi talent amadi akhoi haising ba aduga inspiration to the youth sama haying history da itihas to hongna wai da maktaina sigi pageant si sinjabani ngasi contestant singda training piduna Miss Manipur Queen contest ki saruka moina yawba ngamkiba sida saknar ba choreographer Achla Sachdev na nungai ba phongdoki Achla Sachdev na hai Serasida talent laiba nupi macha kaya ama leiri nupi macha sing asibu matam chana achumba lambida lamjing lagadi national amadi international platform kaya da serasi represent tawba ngamgani haina thajaba thamki tha asigi tara tarukta chingmairong da laiba hotel classic grande da pangthokadoriba Miss Manipur Queen 2017 na se classic group of hotels na sponsor tawani loinana Raj Enterprises na associate partner oibini contest asida hauzik Femina Miss India oriba Priyadarshini Chatterjee Manipur film actress Tonthoi Telegraph ki Imphal correspondent Kellen Thokchom social activist Dhanbir Laishram amdi Manipur State Commission for Women ki chairperson Dr. K Sobitana jury oiduna competition asi pangthokadori I think they're really sweet and they're so adorable. I really feel that they have some exposure but not a lot of it. This is going to really help them build their confidence a lot more and get exposure to a bigger world. Because they do have dreams and aspirations like everybody does. But we also need a way and a channel to go ahead with them. So I think they're very lucky they have this opportunity to do so. I think it's a great opportunity for us models of Manipur who is less privileged, given less opportunity to be a part of bigger section. I would like to extend my heartiest gratitude to Sir Robert and also our Ma'am Acharya for sharing us so many knowledge and also giving us a great grooming session. Mikhal loiduna government semnabgi thaurang leiraba fawba Androy Assembly constituency dadi Mikhal ga mari leinana thokiba thaudok singda pendaba phongdok paleptre Assembly constituency asigi BJP gi worker mangagi yumkai Congress ki worker ni thaina chingnaba miyoi singna amang ata thokhalamle haina mara sirakli Ani suba tangka ki bhot thadana khiba nongma leiraga March ki tang mapan gi numidang pung mapan makhai taba aduaida thaudok adu thokibani Thaudok aduda Andro Awang Lekai digi S Dayananda CH Subal Andro Chambra Lekai digi PH Dharmachandra Andro Nungyungbi Lekai digi A Budha amadi CH Ingo Chagi Yumkai Amata Thokhalamle hairi Thaudok adubu yaningdaba phongdoktuna Andro Assembly constituency gi manung chana leiba polling station amadagi tara fawba leiba nupi singna ngasi wakat infam famki loinana Thaudok adu amuk hanna thokhanbiganu haina appeal tawrakli Central Reserve Police Force ki Marfu Taret Suba Battalion ki Commandant Sunil Kumar Gili Chingmakhada Haukiba Tang Tara Marida Civic Action Program Pangthokre Civic Action Program adu Jirbangi Uchathalda Leiba CRPF ki Unit Headquarters Pangthokibani Program adu da Uchathalda Leiba Orphan Home New Life Academy da Leiba Angang Singda Marfu Taret Suba CRPF Battalion ki Maike Digi School Uniform Sing Lem ne Yenthoki Loinana CRPF Jawan Singh amadi Mahiroi Singh na cultural program kya su pangthoktuna thauramadu hena masak thokhanki Jiribam Police Station ki SP Hobson Sapam yauna pangthokiba thauramadu da Marfu Taret Suba CRPF Battalion ki Commandant Sunil Kumar na Mahiroi amadi Oja Singh da Jiribam District chawkhatna bohonabada amatta oibagi wakhalda amaga mateng pangnaba mathautai haikibaga loinana Mahiroi Singh bu angang oiringai matamdagi chang naina lairik pabagi hainabi thambatangai fade haiki Machugi kumhai yausanga mari leinana ngasi yausangi numit humni chanba numita Manipur gi Governor Dr. Nazma Heptullah yauna Raj Bhavan da Holi Palas singaloinana yausang kumhai pangthokre Manipur gi Governor oina Nazma Heptullah na state asigi Governor oirakpadagi Manipur yausang kumhai yauba handaki asina ihan hanbani Raj Bhavan da ngasi tongan ba Holi Palas sing laktuna dharma gi oiba Holi sei sakhi Nagampal dagi Lamabam Holi Committee amadi Sagol bandagi Sri Govinda Sringar Pala haiba Holi Palas sing asina Pangthokibaga
होली की इसै सिंग गवर्नर ना मीटिंग ताखिबगा लोइनना हराउ तयाम होली कुमै पांगथोखी मदांग स्वाइस ब्रेक लोजगे मणिपुर में मालेंगी तोंगान तोंगान बे पाउ सिंगल लोइना खोइ ब्रेक तिगाम थोना हंजरके इंपैक्ट न्यूज़ को मीटिंग तादु लेबियो मयाम बो मुखाना ताराम नोक्सरे बुलेटिन सगी मखा ताबा पाउ म्याम पिसरी जिरीबाम असेंबली कॉन्स्टिट्यूएंसी दगी इंडिपेंडेंट मिहुत अमा ओइरिबा असाबुद्दीन असे टर्म अनिरक खन्ना इम्फाल ईस्ट डिस्ट्रिक्ट प्रधान ओइरमलबा मियोय अमनि हाइना मणिपुर मुस्लिम वेलफेयर ऑर्गेनाइजेशन के चेयरओल अमना हाइरी मसीगी सुमथक्ता इलेक्टेड मेंबर असिगी मपा मपु सिंह इंग कुमजा लिसिंग अमगा चामापन सुपना तरुक्तगी हौना जिरीबामदा खुंदादुना लेरकलबनी JCLPS na ing lising amaga chamapan yankhai mathoida mitop singi besier oibagi wafam ase lup asinasu saugatli loinana hiram asida lamdam asigi miyam amadi lup singnasu kupna naina haningi haina chero sina makatarakli haujek makataba pauda Chief Justice J.S. Kheherna luchingba Supreme Court ki akhanaba bench amana lakleba March 13 ki ayuk pung 13 taba matamda Goa Assembly gi thajabagi vote launaba khangan khre dubu BJP gi Manohar Parikar bu Chief Minister oina wasak lobada thingba pirakhiba dubudi yakhidre Supreme Court ki bench asina hairi madudi asuguma thaudoga si mamang da su thajabagi vote lauduna loisinakhe Governor Mridula Sinhana Parikar dangasi wasak lauba numira sidagi tharaga numit 15 gi manungda house mahakpu masingyaba miyoina saugatli haiba utnaba khanganke Banbayai Sydney Fulaiba Goa Assembly da Congress na sit 38 fangbada BJP na 12 fangkibane Goa gi government sem nabagi dama party ani makna majority sit fangba ngamkhidabada Goa Forward Party gi MLA ahum MGP gi ahum amadi independent ani na BJP da support tawrakpadagi party asna majority fangba ngamkhibane BJP की मकोक थोंगबा लुचिंगबा मनोहर पारिकर ngasi midang Goa की Chief Minister oina wasak laukhre Goa की कोनुंग पनाजी द लेबर राज भवन द गवर्नर मृदुला सिन्हा मनोहर पारिकर बु थबक पाइबा मदि अरवन बंगाकपगी वासक लहनखे वासक लौबगी थौरमदु द BJP की नेशनल प्रेसिडेंट अमित शाह यूनियन मिनिस्टर वेंकैया नायडू नितिन गडकरी JP नड्डा मदि तै मकोक थोंगबा लुचिंगबा कयासु सरुक याखी Nakalamoromda Goa ki Chief Minister oina Manohar Parikar amadi mahaki anauba mahaki kangbuna ngasi wasak laukhibada Prime Minister Narendra Modi na nungaiba phongtokre Prime Minister na Twitter da thagalakpa warolda yaifa paujel piraduna Goa da awanba puraklagani haiki Enemy Property Amendment and Validation Bill 2016 Lok Sabha na ayaba pikhibaga loinana Parliament na pass tawkhre Haukibirai numita Rajya Sabha na bill asigi amendment kharasu pass tawkhrabani Lok Sabha da su bill asig matang da semdok semjin tawnabagi damak Union Home Minister Rajnath Singh na move tawkhi bill asina gamena semkiba ordinance atu ki mahut singani bill asigi matung inna lan matung da Pakistan amasung China da mayum hongkhraba miyoy singna makoina lebak asida thamnamba lan thumda claim tawrakpa yaroi haibagi ayaba yauri Dharma ki chanabiga loina na pangthokliba yausang kumai ki sarukamoina West Bengal gi Nadia district ki manung chana lairiba Navadip Dham dasu harau tayamna kumai ase pangthokre Purana Rajbari haina sukhangnariba Sri Sri Anu Mahaprabhu gi mandopta haukiba March 8 gi March 12 fauba numit 8 ni chupna pangthokiba Holy Festival ase Sri Anu Mahaprabhu Sevayat Committee amasung Rajashri Bhagachandra Memorial Trust na punasinduna Sri Sri Gauranga Mahaprabhu gi chahi chamngaga kunthranithoi suba mapok kumonga loinana pangthokpani Manipur amasung Assam dagi bhakta kaya laktuna holi sei sakpa wari liba madi raslila na chingbana mapungoiba thoram oikhi loinana lamtagi purnima da yausangmai thabagi thoram su pangthokhi hairi Sanabagi Pauda, Kanglaipak Students Association Sinduna Yumnam Huidrom Makhalekai the Pangthokpa Nisuba, Kanglaipak Thangta Championship 2017 gi Under 16 Boys ki Phunaba Ama Amasung Anisuba event ki kilogram Yankhai Marida Huidrom Nganthoiba Singh
kilogram yankai nipanda naubo maisnam, kilogram humfunithoi da yumnam Dipak Singh, kilogram humfutarukta sapam Kenjit Singh, amadi under 16 girls ki kilogram kuntra tarukta longjam Uma Devi, kilogram nifu da yumnam Pinky Devi, kilogram nifu marida nomai kapam Anjali Devi, kilogram nifu nipanda thaunaujam Priyanka Chanu, kilogram yankai nithoi da longjam Sophia Chanu, kilogram yankai tarukta oinam Gita Devi, kilogram humfuda Lauremba Monica Devi, kilogram humfumarida Pebam Chauba Devi na makok takre. Loinana championship asida nupa macha humfuni thoi nupi macha kuntrani thoi amadi official kuntaret punna miyoi chamaga kunma thoina sarugyaki hairi. Yausang kumhaiga mari lainana ngasusulam damasagi tongan ba mafam kaya sana khotnabagi thauram kya pangthokhi. Ningsing bathok traba matamamada lining laison gamari lainana pangthok lamba yausang kumai ase ngasidi tongan ba furuk kayana khundaduna leiriba lamdamasigi lekai khudingda sana khotnabana mapungoi ba thauram amoina pangthok narakli lekai khudingda pangthok liba thauram asida naha ahal khaktana sarukyaduna masana kyada sarukyari India ke oina sports ki powerhouse ni haina launariba lamdamasdagi state national amadi international ki thakta sanaroi kya puthokli ba sigi mathakta lamdamasigi lengak pasingna sanabagi lamda hena miding changbirabadi faba sanaroi kya lamdamasdagi thoklakani haibagi thazaba leiri Haukiba March Tarani Toidagi Haukiba, Lamdamasagi Yausang Kumhaiga Mari Lenana, Manipur gi tongan mafam sing, Maruina, Tampakim from Singda, Tabal Jongbugi Kumai, Harau Dayamna Pangtok Nari. Namin Mangani Chumna Pangtukpa, Manipur gi Kwaidi Chabu Kumai Singi Manunda Ama Oiba Yausang Kumhaiga Mari Lenana, Lekai de Laibale Sabi Sing Nasin Langduna, Numidangi Matamda, Tabal Jongbugi Kumai, Leptana Pangtok Nari. Yausang hauba numita nong chingi fibam phatrabasu chahi amagi manungda amukhak pangthopa kumhai oibana mi yamna tindrabasu nong marakta thabal adumak chongnaki loinana yausangi numit nini chanba numitasu thabal chongbagi kumhai paksana pangthoknaki ngasisu mafam kayada thabal chongbagi damak lekai ki lesabi singna sem sabi thabak chathaki lampak lobuk amadi atai ahang mafam sing khakta natana national highway amadi state highway singi lambi thattuna thabal chongbagi kumhai pangthoknari Arabida bulletin sigi headlines amohana miyanda thamsage Haingang Assembly constituency dagi mihul oina karak laba nong thombam birena BJP dagi karak pa Manipur gi ahanba chief minister oina hayeng wasak lauragani Manipur da government semnaba BJP da sagat pa bhot karak laba mihul kuntra hina leire haina governor Dr. Nazma Khatula na pangokre BJP gi makok thongbu luchingba Manohar Parrikar ngasi Goa gi chief minister oina wasak laukre Amasung sana khonaba amadi thabal chongbagi kumhaina numit mangani chathagadori ba yausang kumhai maroi ba saktam oiri